Nakalamaromda World Mitai Council Forum for Restoration of Peace, Committee of Peaceful Coexistence, Manipur CPCM, Scheduled Tribe Demand Committee, AMUCO nasu Union Home Minister Amit Shahaga unaduna wari sanakhe. CM Secretary Tawari Sanaruraba matung thorakpada Committee Civil Society Organization singe Representative singe Maikai makoina fongtok lamba amade Home Minister na thazaba pirakpasing sugai na thamkhe. Samaina la iba sudu le iba mayam si mapalum de lakwa Myanmar de lakwa mayam na ayamba thabuk si tobone habi matang da obi gi matang si obi gi su bu matam da obi gi wafam di masi koi BJP gi su wai alu de ko melo gi abi su wai haba ma mayam kan hai aduga Manipur gi territorial integrity di madu leng na thamgani kahel wai habi si su habi aduga Manipur gi territorial integrity gi matang si di mana BJP President wedding ngasine sai ni pani mamang so dum haido lapani haido wafam masu thambi de territorial integrity matang da di mana ani da kumba wafam de wa ja hai ahan ba haibo pada maga dai de kami adumaina ko kuti le wari si so matang de suspension operation su gi matang si akoina madu kan hai ba kan sida madu gi chapcha ba pakhumdi adu matang gi ma kaimta khumde akoi gi thamjaram ba pau akoi wafam de su di bom to so long as su sina salary makai di adu Manipur da makoi gi gaw mu thugai sum tawrabina asi Manipur peace leitre hoji thoi akoi sidai de hoji mayam meeting to di adu waswari singthong singa da leiba madam da su gi kedo sin pa tawram ge de abi mayam gi mara mangam de abi su any condition da by hook any hook akoi sida territorial integrity amasung administrative integrity kai su ga yaroi masda koi compromise to bungam moi haida honorable home minister na su hai se akoi ching mang akoi pusalai akoi kanu pusalak na bukhon dari ne se hai se alu go ketil hosu asami sem da haraga da ai gi adulak na bukhon dari mayam masi kanu to bi ganu sati thambiyo aduga Manipur hiram mam phoda Manipur gi kanu integrity da kai piro hana thada piri masi ase masi da masi thada se angan bi ganu hai so hoksu medai to so koi thamjage ai masi da tharau jai aduga honorable home minister na masi ai koi ke hoto riba sida ai mahak na haibada ai koi thamoi de hisi 22 leiba man mong ko central security ko to so ujabu hai ja kan mali 22 leite madu na koi hiram kurim ka masi se koi jam thula santai na ko se ko miang ngakchen ge security pin na ba ko na gani hai na ko thalo bibi ki masi da kadai bobai ko miang se ko ngam no masi lag te apne thana ko honorable home minister na ko de pili thado se ke amna ma ko pila ka do no ha se ko miang ai Manipur nungsi hairade peace and harmony gi tamak thabak tawmina se aduga athuba matamda Manipur state peace committee haina ama central government gi form tawraga it should be represented by all the respective of communities inclusive oiba adungba Manipur state peace committee ama leiba targa lei habse koina thami maramdi Manipur se multi ethnic group oijaba aduna sigumje toina dum thoe madu amu thoktaningai tamakta aikoi Manipur State Peace Committee ama thambio haibase akoina taksen khre aduga amana hoji ichinau tampak to leiriba singso akoina Forum for Restoration of Peace na thamjabadi hoji land toriba thoriba mayam sidi police ama plan ama tawraga phajana tamna dum tawse land tawe aidana Imphal da akhoi swaida amaga yungmai thanaba threat tawnaba lambi da thoklaga gari mai thaba mi bu threat tawbasidi madudi akhoi landu akhoi serang na chakre madu please tobignu haibase ichino tampak da leiba mayam da su ching da leiba mayam da su Forum for Restoration of Peace na request tawjari appeal tawjari ichino ching da leiba mayam da su naga wegera kuki wegera hojigi janjara seda kaiba yaba aduga khana chenaba yaba karimata wa se adungbodu ngangbignu problem create tobignu haibse akhoi Forum for Restoration of Peace ki chap chana du de lepchai haujuji chathariba koi gi lalong mayam se kanbalan mayam se khudakta immediate lepira kanda masigi lan asi langam firan paibe yaroi daba pajeng firan paibe yaroi daba dumba lan amane na kanbira kanda kana dagi ngamena chatori no haibigi concept du khala kanda koi khudimak pungin phathabira kanda santi puraknaba watnamina sai wakom se CPCM gi maike digi masa appeal ontam tawjaw mapandagi changlai ba maroina chin kuki community makoisina masiku thingna honaba de mahak nahagi already 10 km already fencing loi khabani amaso 80 km kaki approval bakso mahak na pizza khre haina dumana takpira e amaso ekhoi gi Manipur da hojai awana tariba
rasan amasung cheng amasung matik aba masi loina tharak nabagi madum hak sinja khare gas cylinder lising tara mapandagi Manipur da yamna thuk da changlakani amasung kana kumba ha mase kenogi nataba even dealer through da nataba even koi government na kayumba koi outlets kum hangaga kari ko kana matana ahangwa cylinder pubira suko odo paisa pire su lobi yani petrol pump hangnaba asigi mahak already direction pi khare asuma kaya wafam haire world meeting council gi oinadi ekhoina thamjarambadi hojik kuki militants na mitei da asi awana masi tahalibase masi tamakta su ase masi hojik mase scrap toraga makhoi se kena torba organization ni outlaw organization hana declare to bi hai ki mathang da judicial inquiry masi tobiduna masi se kanana masi gi maru oina kanana masi asugumba violence thokan bano amasu solution porakna ba madu thamjage amasu no peace talk santi gi wafam kuki ichini na obe yaroi karigumba ekhoigi su leiriba militancy mathakta makhoibu action lodri bhabada santi gi wafam ngangba jaroi maramdi santi gi wafam hadorok pada points lakani conditions lakani makhoidi khulai paana mapanda hojik su chatli karigumba adugi matang amuka makhoina khut halakpagi madugumba wafam lei haiba